Leingakki Ayaba Yaodana School Sing Hangdanaba Chief Minister na warning Toukhre. COVID-19 ki Delta variant ki anauba lineage ama malem gi leibak khar khakta natana India gi state kharada sandokpa haurakliba si yenglaga Manipur lengak na su mikup na hum sing na lainaba mari lainaba sing da khangan khre. Loina na leingak na Ayaba pidringai da chingi district khara yauna state asigi mafam kharada private school sing hangdokliba se hangdoktanaba Chief Minister N Biren na section wa tham khre. Imphal gi hapta kangjebung da pangthokpa motorcycle rally lamthabagi thoram da saruk yaba lakiba Chief Minister da paumi sing na hangba wahangi paukhum piraduna mahak na hai lairiba no ba sathiba Biren asina maram oiraga malem gi leiwa kaya da akanba mawongda section thorang lokhat nakhrabane China da di lockdown amuk hauduna akanba section thorang lokhat khiba laikhibane malem gi leiwa kaya da sandorokpaga loinana India da su masigi anuba lineage asigi casing thengnarakwa sida state asida section thorang lokhat taba yaraktre Madugi section thorang lokhat po ina airport lakwa sing mawamade jiribam area da lokhat pam thokpa section thorang sing paikhat li mahak na hai laingang na school hangdokpagi Ayaba pidringai da private school khara hangdokle haina phongnarakpa du tabada nuaite school hangliba singna tawning bata tawba se tawbigano lairiba isu ase hingba masung sibagi wafam ne angang singi manungda ama hek narakpada yamna khudong thiningai oigadawribane maramasina law enforcing agency sing district administration ki maikai dagi asigumba law thugairaga thabak tawriba singna masi yengsilhaninge Leingakki order ama thoktuna Ayaba pidriba faubade masi hangdoktanaba khangan phamtho e loinana mari lainaba sing warning pinaba amasung action lokhatnaba khangan khre masi tawpham thoktabane masigumba si tawbiganu haike loinana mari lainaba singna Leingakki order inbinaba appeal mahakna hai chingi district sing the vaccine kapthokbagi chang nemliba se khara wangkhat hanaba leingak na lakhot payaba thorang lokhat le Senapati district ki oina ngarang punna vaccination ben tara sinaduna khuladu da yumthong khuding changlaga vaccine kapthokna ba thabak lokhat pa haukhre mamangda kanagumba miyoi kharana lana sandokpadage vaccine kapthokpada miyamna kinarambane athubada phibam phagalakani haibage thajaba lai haikhe covid ki waraba matamasida potchegi mamal atia pakna wangkhalakpa sigi matangda chief minister na hai petrol amasung diesel gi mamal wangkhalakpa sidi malem gi oina honglakpa pot ki mamal dagi ne state ki oina di laingak na lawriba tax hanthalaga miyam da pot ki mamal ase hanthananaba thabak lokhot ki ba laikhrei nongmagi tangai fadaba potlam singe mamal wangkhalakpa sidi CAFN PDG minister ga tanaraga masi laksinaba kari tawba yabagi haibadu yengsilhangane loina na dukan sing da pot ki mamal sing thethanaba laingak na thabak lokhot paga loina na kupna yengsingani haikhe ECRP Phase 2 Center na COVID-19 thengnanaba pirakpa senfam Manipur government na sizinaramdre ahanba senfam sizinadribana anisuba senfam sizinaba ngamdana leire malem sinba thungna sandoroktuna Manipur yoksalakibadage March 2020 ge aroiba saruktagi Manipur lengakna COVID-19 pandemic mayoknanaba laukhalakliba thabak thoram singda government of India ge tongan ba ministry singdage phangba yaba mateng singa loinana ngasi fawbada tamthiraba laichat asibu mayokna duna laklagasu laibak asigi president gi maikaidage Ministry of Health and Family Welfare National Health Mission Finance Division ki khuthangda Manipur gi oina India COVID-19 Emergency Response and Health System Preparedness Package Phase 2 ECRP Phase 2 ge yamlaba senfam mama sanction tawkhragasu package asigi makhada hanbu oina tawrakhiba sanction amount sing sizinaramdre haide Wapamasi High Court of Manipur da Manipur Leingakki maikaidagi COVID-19 pandemic ase mapung phana laksinduna mamal yamlaba miyamgi punsi kananabagidamag district khudingmakta oxygen plant sing link health for facility singe masing hengadanlu amasung COVID-19 lanthengnabada changba infrastructure sing yauna maru oiba potlam sing marang kaina thamhanbiyu haiduna file tawrakhiba public interest litigation PIL number 26 of 2021 bu court asina lakhwatuna Tengkhang nai na satharagliba YL da pikiba direction ki matungina case asigi apunba respondent official mangagi manungda yauriba Union of India gi Ministry of Health and Family Welfare gi secretary amasung Manipur Leingakki secretary health amasung director Health and Family Welfare gi maikaidagi court submit tawrakhiba additional affidavit sing da mayek seng na phongdorokhibane Manipur gi Chief Justice Sanjay Kumar amasung Justice Khwairakpam Nobin ani gi bench na laukhatuna YL satharagliba PIL asigi matungina case asige respondent number 2 amasung 3 oiriba Manipur Leingakki secretary health amasung director health and family welfare gi maikaidage
Special Secretary Health and Family Welfare Haubam Rositana High Court ta additional affidavit ama tha asigi kunmathoida submit tawrakhi. Special Secretary asigi additional PIL asigi matangda satharakhiba wayel singa mari lainana September 10 2021 da pikhiba order amagi matungina submit tawrakhiba court ki order aduda Manipur government na COVID-19 pandemic thenganabagi damak lokhalakpa thabak thoram singi chapchaba status report appropriate reply ama piraknaba khangankhibane. High Court ki division bench ke direction matungina Special Secretary asina submit tawrakhiba additional affidavit aduda phongdorokhiba wafam singi manungda court ki order asigi matungina COVID-19 ki phibam amasung atopa health ka mari lainaba matter singi matangda review meeting ama September 19 2021 da pangthokhe. Hairiba mifam aduda emergency COVID response project ECRP phase 1 bu government of India na approve tawrokle haina phongdorokhe aduga India laingakna ayaba piraklaba ECRP phase 1 satliba chahi asigi December 18 2021 fawbugi manungda thabak to onthokadabani haina su khangalaki haide loinana ECRP phase 1 ase government of India na approve tawroklabani na finance department na India laingakki maikadagi hairiba emergency COVID response project asigi phase 2 gi central share su sanction release tawnabagi damak process tawragani haikhe masigi matangda September 15 2021 da state mission director NHM State Health Society Manipur nasu report ama letter number 02/SMD court case 2021-22 submit tawrokle haina su High Court na phongdokhe loinana State Health Society NHM Manipur nasu central government na release tawrokle ba senfam sing ase state government na mapung phana utilize tawraba matungda state share release tawnabagi proposal submit tawrokani haiba wafam su phongdorokhe. Nakal amaromda High Court na wayel chatharagliba PIL asiga mari lainana pikhiba direction amagi matungina Government of India ge Ministry of Health and Family Welfare ge Department of Health and Family Welfare ge Under Secretary Vijaya Chandrasekhar ge maikaidagi su court ki direction matungina additional affidavit ama October gi 18 da High Court ta submit tawrakhe Under Secretary ge affidavit asina phongdorokhiba singi manungda Emergency COVID Response Project 2 gi oinade Central Share oidiba chada yankhai gi senfam mangjaunana Manipur gi damak release tawkhre maram aduna senfam asi sijinabage physical amasung financial report sing adu matam sana update tawba mathau tai haina phongdorokhe case asigi makha chatharakiba wayel singi manungda October gi 19 da matter asima court na amukhana laukhatkhe numit asida petitioner gi maikaida council Sartoti kom na lepki aduga respondent singi maikaidana additional advocate General Lenin Hizam amasung Assistant Solicitor General S. Suresh na lepki numit aduda additional AZ amasung ASG gi maikaidagi Central amasung Manipur government ki oiba additional affidavit sing adu October 18 2021 da soft copy oina submit tawkhre haina court ta phongdokhe loinana Assistant Solicitor General gi maikaidagi na Manipur government na mathau taba material amasung document sing submit tawba ngamdabadagi Central government na pirakadaba second installment ki senfam sing release tawroktana leire haikhe adum oinamak additional AZ Lenin Hizam gi maikaidagi hiram asigi matangda lakhotpam thokpa thabak sing panthadana lakholagani haiduna court ta thajaba thamkhibaga loinana Central government ki maikaidagi pirakpham thokpa balance amount sing release tawhonana ba honaragani haikhe additional AZ gi submission sing tarba matungda court na PIL asi tha asigi 18 da amukhanna list tawnaba direction pikhibagi matungina court na hairakpa numit asida amukasu list tawkhe numit asida di petitioner gi maikaida council Sartoti kom na leplaga Manipur government ki official respondent singi maikaida lepkadava additional AZ Lenin Hizam gi mahut senduna council Tespriya na lepki aduga Union of India gi maikaida na ASG S Suresh na lepkhe court na council ahumaki submission sing tarba matungda mamang thakta court asina khanakhiba PIL amaga mari lainana laikhiba issue sing adugi matangda hojikti aroiba waroisin ama puraklagadavanina Manipur laingakki maikaidagi kari karama thabak sing laukhalabagi haibadu court ta khangalakpa ngamnabagi damak PIL asi amukhanna November 12 2021 da list tawnaba khangankhe loinana numit asida court ki maikaidagi thamkhiba wafam singi manungda Union of India amasung state government ki maikaidagi file tawnrakhiba additional affidavit sing aduda Central government ki maikaidagi de ahanbo oina chada yankhai gi senfam mangjaunana release tawkhre haiba wafam phongdorokle adubu state government ki maikaidagi de lemhauriba chada yankhai gi balance adu phangnabagi damak ahanba release tawrakhiba
सेंफमसिंग अदु सिजिनरमद्रे हाइना फोंदोखे स्टेट असि की तोंगान डिस्ट्रिक्ट सिंग कोविड-19 ग मरी लेनबा ट्रीटमेंट गे थबक याउना मेडिकल इंफ्रास्ट्रक्चर वाटपगे वाकत कया कोर्ट असिदा लाकलिंगगी चेरक्त सेंट्रल गवर्नमेंट ना रिलीज तौरखिबा सेंफमसिंग स्टेट गवर्नमेंट ना सिजिनबा ngamdre हाइबसिगे मातांगदा अकुप वारोल सिंग लाकपा लैत्रि हाइरदुना स्टेट गवर्नमेंट की माइकेदगी कोविड-19 ग मरी लेनबा थबक थौरम सिंग सोइदना केस असिगी मथंगे नुमित ओइगदोरिबा नवेंबर 12 2021 फाउबगी मनुंगदा पांथोकदबनी हाइबगे डायरेक्शन पनबा याबदे मणिपुर न कोविड-19 पेंडेमिक लाक्सिननबा होनरकपदा मतेंग ओइनबगीदमक लैबाक असिगी प्रेसिडेंट ना इंडिया कोविड-19 इमरजेंसी रेस्पॉन्स एंड हेल्थ सिस्टम प्रिपेयरनेस पैकेज फेज 2 ECRP फेज 2 गे मखादा लुपा करोड़ 13 लाख होंपुगी सेंफम सैंक्शन तौरे हाइबगी शेरोल अमा मिनिस्ट्री ऑफ हेल्थ एंड फैमिली वेलफेयर गे अंडर सेक्रेटरी वंदना चौधरी ना मरी लेनरिबा मिनिस्ट्री असिगे प्रिंसिपल अकाउंट ऑफिसर दा अयिब चेरोल पीदुना जुलाई 2021 दा खंगनखिबने अदुगा ECRP फेज 2 असिगी ओइना मणिपुर गे लुपा करोड़ 28 का लाख 8 के सेंफम अमसु लैबाक असिगी प्रेसिडेंट ना सैंक्शन तौरे हाइबगे चेरोल अमसु हेल्थ एंड फैमिली वेलफेयर मिनिस्ट्री गे अंडर सेक्रेटरी NHM फाइनेंस मनीष कुमार ना मिनिस्ट्री असिगे प्रिंसिपल अकाउंट ऑफिसर दा अगस्त 19 2021 दा अयिब चेरोल पीदुना खंगनखिबा लैख्रबने अरोइबदा ताबिरिबा पुमनमकपु थागतचरी।